Norris Window TV na sandokchariba nungthigi pawmiyeng tabiriba pumnamapu ahana makada taram nokchari. Ngasi Imphal da phongkiba maruoba pauchi singi manungda maruoba pauchi oriba huyelan paw amadi naharol thawtangki editor gi ayaba lawjaraga pauchi sa phongkiba maruoba pawsing pathokchari. Ahanbada local news. BJP National President 𝐶𝐿𝐲𝐸 𝐶𝐿𝐲 amadi N Biren Delhi da paishinkre. Manipur da popular government ama tha sige kungatarukki mamangda semlakpa yai haina ngangnaringai MLA singi marakta charangnaringai BJP gi center leaders singna kaurakpadagi BJP Manipur gi president adhikari mayum sarda amadi hanagi chief minister Nongthombam Biren ngasi numit yungba matungda Delhi da paishinkre. Press na fangba pawgi matung inna makhoi anigi Delhi gi khongchat asi Manipur da popular government semaga thoyokna mari leinade. Thasigi taragani pandagi haugadoriba BJP National President 𝐶𝐿𝐲𝐸 process ka mari leinana oiba yai hairi. BJP gi National President khanbagi 𝐶𝐿𝐲 state khudimakta leiriba president sing Delhi da laktuna saruk yagadabani haiba wafam ama mamangda BJP gi central leaders singna khangalakkiba leibana Manipur state ki president Sardar Delhi da chatkibani. Loinana hanagi chief minister Nongthombam Biren su Central leaders singna Delhi da lakna bakhangalakpadagi ngasi Delhi da pangkhibani. BJP National President oina puramba JP Nadda gi matam loikhibadagi anauba president khannabagi damakta thasigi taragani pandagi 𝐶𝐿 gi thabak hauduna thasigi kunda 𝐶𝐿 haidokadabani masida Nitin Navin bu lamba amata yaudana BJP National President oina khanbagi wafam leiri. BJP gi oina handak president khanbagi thabagasi maru oina lising aniga kungatareta pangthokadoriba state singi 𝐶𝐿𝐲 mari leinei khangadoriba anauba president asina handak chahi asita pangthokadoriba West Bengal, Tamil Nadu, Assam amadi Pondicherry gi 𝐶𝐿𝐲 BJP lengakna paiba ngamnaba leijabi thadana pangal puthoktuna hotnagani amadi mathang chahi lising ani kungateta pangthokadoriba Manipur, Uttar Pradesh, Punjab, Goa, Himachal Pradesh, Uttarakhand amadi Punjab gi 𝐶𝐿𝐲 su BJP na lengak paiba ngamnaba hotnagani hairi. Sarda amadi N Biren Delhi da chatkiba khongchat asi BJP National President 𝐶𝐿𝐲 mari leinarabasu Manipur da handak popular government ama semlakani haina thajanariba asigi matangdasu central leaders singa watanarakpa yai leiriba leibak ki fibam asida BJP na paikhatpa yaba thabak thoram sing paikhathaudrabadi Manipur da BJP gi lengak amuk hanna lakpa wagadaba leibana tangai fadana popular government asi mai pakna semnaba khanarakpa yai harasu pawasna makha tarakli. Delhi gi damakta Imphal International Airport lakhiba hanagi chief minister Nongthombam Biren da pawmi singna hangba wahangi pawkhum piramdrabasu thasigi tara mari amadi taraga manga gi lonaba ahingda Chandel district ki manungchana India amadi Myanmar gi lonaba ngamkhai paringda border fencing kakthatlapuki thoram thodok adugi matangda lawmi pawmi singna hangkiba wahangadi thodok aduga mari leinana India lenga sungsoi soidan lokhatpham thokpa thabak lokhatkani thajai haira phongdoklamki. IDP singna mayumda hanjin kiba numita landara kiba thodoka mari leinana Special Combined Security Force na UKNA gi camp sing thukaikri. Haukiba chahi lising aniga kunga humdoigi me humdagi horakiba Manipur conflict asibo loishinduna mahausa gi tangdu leitaba hanjulakna bagi saruk ama oina ngasi Indian Army gi Para Special Force amadi Assam Rifles ki combined team amana ngasi 𝐶𝐿𝐲 district ki manungchanna Henglep sub-division gi manungchanba mafam amada anti-insurgent operation chathaduna Kuki Armed Group United Kuki National Army gi camp kaya thugaiduna manghantakhankre hairi. Panba yabadi UKNA hairiba Kuki Armed Group asi India lengaka suspension of operation gi khuyik pinariba asida yaude hairiba armed group asi gi camp kaya ain kaina Manipur amadi Myanmar da hangduna lengaki oriba security force singi mathakta attack tobada chenaba group amani. Lengaki official amana phongdokpada wafam amagi matung inna ngasi Indian Army gi Para Special Force Commando amadi Assam Rifles ki apunba combined team amana helicopter sizinaduna 𝐶𝐿𝐲 district ki manung chanba Henglep sub-division da konba uwa marangkaina hauba asukpa chingi napum amada anti-insurgency operation ama chathaki operation adu da India lengaka suspension of operation ki khuyek pibada yaudaba UKNA camp kaya thogaiduna manghantakhanki. Hauzik fawi oina anti-insurgent adu khusukulai amasung UKNA cadre fabagi paw leite
Official asina fongdorpuda pau asina makhata na hai ngasi ayuk pung 8 rom taba matamda Para Special Commando amadi Assam Rifles ki combined team amana chathakiba operation adu Manipur da thokleba conflict asina maram oiduna chahi anirom relief camp amadi tonga mafam singda lanjina duna lairakhiba torbung gi IDP singbu masa masa gi mayumda lainga nasinduna hanjin hanar ba khotna bada numitta bom amadi nongmai kapsilakduna landarakhiba ga thodok aduga mari leinana UKNA gi mathakta anti insurgency operation chathaduna masing yamlaba camp kaya maghantakan kibani hairi Border fencing kakthalambaga mari leinana Molchom police station na FIR ama lokhatuna thigatpa hokri Thasi ki taramari amadi taraga manga gi lona ba ahingda Chandel district ki Khengjoy block Molchom police station konba New Samtal manaki 𝐿𝐻𝐯𝐞𝐰𝐬 village ki manakta leiba Indo Myanmar border pillar 62 amadi 62/2 gi manungda Khaba meter chamaga kunlom sangba border fencing gi makongda nifuga tare rom kakthatlambagi thogdoka mari leinana Molchom police station na FIR ama lokhatuna thigatpa hokri Hiramasigi matangda press na fangba pawgi matung ina border fencing kaklambagi thogdo adu kanana karigidamakta chatharambano haiba khangbangam-drabasu KNA gi PDF amadi Manipur West Choba Kuki Village Volunteer Eastern Zone gi apunba lanmina chatharamba yai haina chingnari Thogdok thokfamda ahenba security force sing changsinduna thiba humbagi thabak chathaba hokre Panba yabadi Technopal district ki More police station na konba border pillar number 100 tariki manaka leiba Assam Rifles ki game amagi manakta border fencing ki makhong taraga manga kakthalambagi thodok loidringai Chandel district ki border pillar 60 humpuga taret amadi humpuga nipan ki manaka leiba Changpol village manakta haukiba chahi ki December ani gi numidangda meter chani rongi border ka fencing kathalambagi thodok su laikri National News samu pathok chari PM Modi Assam da lakadori India ki ahanba Vande Bharat sleeper train lamthagadori Prime Minister Narendra Modi January ki 13 amasung January ki 19 da West Bengal amadi Assam da numit nini ki khongchat chatuna tongan ba infrastructure project sing sangarongadori haina agency ki pauna phongdorakli January ki tang 13 ki numit yungba matangda PM Modi West Bengal ki Malda da thunglaba yai haina panari Mafam asida mahagna India ki ahanba Vande Bharat sleeper train oriba Howrah dagi Assam ki Guwahati fawba chengedaba train asi Malda town railway station dagi lamthagani hairi train asi lamtharamlaba matungda PM Modi na mafam asida pangthokpa public function amada lupa crore 3,950 rongi tongan ba rail amadi road infrastructure project singi urep yungtamlagadori PM Modi ki khongchat asi West Bengal ki assembly mikhal nakshilakpaga mari leinana Miyangi puning chingchinaba chatpa khongchat oigani thajanari January 19 gi anganbada PM Modi Hooghly district ki Sigurda chatuna lupa crore 950 rongi development ki thabak thoram sing sangarongadori masida natana mahiroi amadi thabak tawriba miyoi singna chathok jasin tawbada khudung chana na ba launch chawkhiba anauba Amrit Bharat Express train sing yengshilongadori hairi Accident thokpada asokpa hanna yengdana lambi dagi nga laknakre Bihar gi Sitamahi district ta laibak thiba thodok ama oina lambi da khudong thiba thodok thokpadagi asok apan yawada lambi gi nak yeta leiramba miyamna asokpa adu hanna yengdana thodok adu da lambi da chaithokhiba nga sing lakna duna laiki haina agency gi pauna phongdorakli ngasi ayu angan beda class 7 tamliba Ritesh Kumar koba mahairoi amana coaching class ki da makta lambi da chatlingai pickup truck amana thomduna asok apa nangki pickup truck adu nga kaya hapna purakhiba gari ni haina amasung Ritesh Kumar thomlamba matung lambi gi nakanda longshinduna purakliba nga sing adu lambi da loina mak haidokhi hairi thodok adu da Ritesh Kumar sathina soktuna lambi gi nakanda taduna leirabasu lambi gi nak yeta leiramba miyoi singa asokpa adu da miyeng changdana layeng singda pukhatpina ba hotna bibagi mahutta pickup truck adu dagi haidorakhiba nga sing adu lakna duna laiki tungda Ritesh Kumar gi imung manungi miyoi singna mafam adu da yokshilaktuna yenglubadadi mahak siduna leiramki hairi
Assam की मिखल की स्ट्रेटेजी सेमनबा कांग्रेस की मीफम पांगथोक्री Assam Assembly मिखल नक्शिलकपगा लोइनना कांग्रेस की लुचिंगबसिंगना ngasi न्यू दिल्ली दा मीफम पांगथोक्तुना पार्टी सिगी ओइबा स्ट्रेटेजी अमसुंग कैंपेन की लंबी खनन नैनखरे हाइडी कांग्रेस प्रेसिडेंट मालिक अर्जुन खड़गे की युमदा पांगथोक्किबा मीफम अदुदा कांग्रेस लुचिंगबा राहुल गांधी केसी वेणुगोपाल गौरव गोगोई जितेंद्र सिंहना मरुइबा सरुक याकी एजेंसी की पाउन फोंदोरपदा कांग्रेस पार्टी की लुचिंगबसिंगना मीफम असिदा आसाम मिखलगा मरी लेनना इलेक्टोरल स्ट्रेटेजी ऑर्गेनाइजेशन असिना मिखल असिगिदमक्ता कया यामना सेम सारबगे कांग्रेस की आसाम यूनिका ऑब्जर्वर सिंगा मरक्ता कोऑर्डिनेशन लेरबरा अमसुंग आसाम द मिखल थेंगनबदा कांग्रेस की ओइबा पांगल असि कदाइदा लेगदगे अमदी करी खुदुंग चादबा थेंगनगदगे हाइबगी मतंगदा खननैनखी हाइरी नेशनल न्यूज अमुक पाथोक्चरी यूके न बांग्लादेश की मिहात मिपुन की थवोंग सिंबु यानिंगदबा उतख्रे यूनाइटेड किंगडम लेंगाकना बांग्लादेश थोगलिबा मिहात मिपुन अमसुंग ओ नैबगी थौदोक सिंबु अकन मौंगदा यानिंगदबा फोंदोकपगा लोइनना चाही असिगी फेब्रुवारी दा पांगथोकनी लाउथोखिबा मिखल मतम चाना पांगथोकनबा अकनबा वाफम थमख्रे बांग्लादेश मसिंग यामजदबा हिंदू सिंग अमसुंग अतोपा मसिंग यामजदबा फुरुप कयाबु ओ नैबा अमदि हातोकपीबगी थवोंग सिंग यानिंगदबा उतुना लेबाक अदुगी हाउस ऑफ कॉमर्स पुखतुना कुपना खनख्री Opposition Conservative Party MP Bob Blackman Laibak Adubunga Lingak Liba Level Government Bangladesh Laiba Masing Yamjadaba Furup Singh Bungak Shenanaba Bangladesh Takshilu Haina Fongdok Kibaga Loinana Mathang Thada Pangtukadariba Mikhal Kangnon Chumna Amasung Voter Singh Buaki Kang Yawhandana Mikhal the Sir Yaba Ngamnaba Bangladesh Lingaka Taksingadam Ni Haiki British Hindu Shingi All Party Group की चेयरमैन ओरिबा MP Bob Blackman ना UK की पार्लियामेंट मेंबर सिंगदा बांग्लादेश ता लेरिबा हिंदू सिंगबु किहन खंगनबदा नतना हातपीबा अमसुंग मखोइगी लाइसिंग सिंगदा मै थादोक्तुना मांगहनबिरे हाइनासु अकनबा वाफम थमकी नेटो की अलायंस सिंगना ग्रीनलैंड लानमी सिंग थंबा होख्रे EU ना येकनबा लांथेंगनबा अनोब खुलाई पामली USA की प्रेसिडेंट डोनाल्ड ट्रम्प ना ग्रीनलैंड बु मखोइगी मखादा थमनबा चथरखलिबा अकनबा खोंगथांग असिगी मरी लेनना डेनमार्क अमसुंग ग्रीनलैंड की ऑफिशियल सिंगना यानिंगदबा फोंदोक्ख्रे मतुंग अदुदा नॉर्थ अटलांटिक ट्रीटी ऑर्गेनाइजेशन अमसुंग अतोप यूरोप लेबाकी लानमी सिंग थंबा होख्रे ngarang Denmark amasung US officials singi marakta awangba thaki oiba negotiation ama chathaki ba adu yanaba purakpa ngamkhidabadagi NATO amasung EU gi lanmi sing adu Greenland da thamba hawrakhibani ningsing ba yabadi Greenland hariba mafam asi Denmark ki political demography da saruk ama oiribani adubu mafam adu gi oina autonomous lengak amasu chalairi critical mineral kayama marang kaina fangga loinana China amasung Russia gi maikaidagi Greenland gi akoibada ahenba military exercise kaya chathaduna singna ba ulakpa amadi lamadu bu loishingedara haibagi wahauda USA na makhoi gi makhada thamduna hairiba thabak sing adu thingnana bani haiduna mamang chahidagi Trump na nauna president from paiba horakpadagi Greenland mitaba horakhibani Greenland NATO amasung atopa Europe leibaki lanmi sing thamduna Denmark ki lanmi sing ipuna exercise achaba hauki France amasung Germany na ahan boy na Greenland da makhoi gi akanaba lanmi khuzuk khara thaba haukre makha tarakpada Norway amasung Sweden ki maikai dagi athubada yoraklagani hairi numit nini gi oiba military exercise aduna makha tana NATO amasung EU gi maikai dagi tangai fadrabadi athuba matamda henbel lanmi kaya ama thasilappa ngammi haiba wafamadu utgadori अरोइबदा वेनेजुला की नोबेल पीस प्राइज विनर ना महा की मेडल ट्रम्प ता खुदोल तमख्री वेनेजुला की ओपोजिशन लुचिंगबा मारिया कोरिना मचाडोना फोंदोखिबदा महा की नोबेल पीस प्राइज अदु US की प्रेसिडेंट डोनाल्ड ट्रम्प ता अमगा इकाई खुमनबा उत्पगी थवोंग अमा ओइना खुदोल तमख्री पनबा याबदी ममांगदसु मचाडोना महाकी नोबेल प्राइज अदु डोनाल्ड ट्रम्प ता पीगनी हाइना फोंदोकपा लेख्रबनी मचाडोना ngarang USA की प्रेसिडेंट डोनाल्ड ट्रम्प का उनकी हाइरिबा उनबा अदु USA ना वेनेजुला दा मिलिटरी स्ट्राइक चथादुना लेबाग अदुगी प्रेसिडेंट निकोलस मादुरो फाक्रबा मतुंगदनी डोनाल्ड ट्रम्प ना फोंदोकिबदा मारिया कोरिना मचाडोगा उनखिबा अदु महाकी ओइना लाइबक फबनी यामना वाजरकलबा थौना फबा नुपी अमनी महाकना महाकी नोबेल पीस प्राइज अदु मंगोंदा सिनरखिबा अदु महाकना तौखिबा थबकसिंग अदुनानी हाइरदुना मारियाबु थागतपा फोंदोखि
Northeast Window TV na sandokchariba nungthilgi pau pathokchaba matang asida losinjari meeting tabiriba pumnamapu amukka suhanna khurumjari. Football bu thawai haksang yauna pamliba miyoi singidamakta yamna nungairaba paw ama puduna lakchari madudi first CPC trophy 9A side state level open football tournament ama